Houjik thokliba irang asina maram oiraga houkhiba numit kharani asida oirakliba Manipuri phivam yengshinnaba Union Home Minister Amit Shah Special Envoy among ngasi Manipur tharakkhre. Hirammasigi matangda press na fangba pau amana hai Amit Shah tharakhiba miyoi ahumna saba Special Envoy ado Houjik Government of India amasung NSNIM anigi marakte chathariba peace talk asege interlocutor oiriba AK Misrana lujinglakhe. Special Envoy aduda Intelligence Bureau IB Joint Director Mandip Tuli amasung Rajesh Kamle yaure. Makoi sing adu ngasi numidang wairam pung 6 lom tarakpa adwaida akhanaba flight amada Delhi dage Imphal gi Bir Dikandrazit International Airport ta thunglakhe. Special Envoy gi team asina Manipur da kayam kuina leigadage haiba chapchana khangba ngamdrabaso makoina Manipur da leiringai manungda mari leinaba authorities singa tongan hiramda unagane. Maduda Houjik oirakliba Manipur gi phivam gi matangda kumna khana neinabagi khudong chaba logane. Loinana mamang chehigi May tang ahumdagi thorakhiba irang asigi waroishin thiba yauna handak numit kharani gi mamangda state asida oirakliba irang gi phivam ase kupna yengshingani haire. Nakal amaromda press na thajaba yaba source tagi fangba pau amana hai Home Ministry gi maikai dagi thanglakliba khongthang asina oirakliba Manipur gi law and order gi phivam ase lumna lobagi khudam amane. Maru oina ngarang ase Chief Minister Enbrina preside tawduna ruling the Labour legislator singi oiba mifam ama Chief Minister ge secretary ta pangthukiba aduna maram oiraga khongthang asi lawrakpa oiramba yai haide. Chief Minister Enbren thadana ruling the Labour legislator kuntraga mangana saruk yaduna pangthukiba ngarang ge mifam aduna maru oiba waref mari amato oini yanakhe. Waref sing adugi manungda sugi ground rule gi wangbada thabak tawduna micham kaya hatpada chenariba kuki lanhau loop singa chanariba suspension of operation su ase Government of India na athubada handok phatabani. State asig mayokta thabak tawriba su da leiba achai kuki lanhau loop singa chanariba su ase mathang tha February tang 18 dagi hena sangdok loidabane. India gi laihauda rocket propelled grenade RPG sizinaduna leibak asigi citizen amade state force da khut tharakliba Myanmar gi armed militant sing phivam amana hekta lakshin gadabani. Loinana Manipur da lona yataba moongda khulai pariba pumnamak central amasung state force na khulai thadokhanba haiba ngarangi mifam aduda waref oina lauki haide.